Center की Ministry of Health and Family Welfare की पौताक मतुंग इन था असि की तांग कुनगनी थोइदा Resident Institute of Medical Science RIMS तगे Khumbong CHC phaoba hidak langthak pupa drone paigani maram aduna miyamna lebaki ori fifam asida paiba popi ganu haina RIMS ki maikai dagi khangalakli Institute asigi media advisor na thadorokpa serol amagi matung inna Ministry of Civil Aviation Airport Authority of India DGP Manipur amasung Imphal West DC ga ayaba lawro matung RIMS campus na hub oiba aduga CIC Khumbong na spoke oiraga hidak langthak vaccine amadi diagnostic sample sing haptuna Sky Air Mobility Company ki pilot sing na paigadaba drone asi train flight oina paigadabani maram aduna Manipur gi hojik oiba film asida numit asida drone paire haiduna aki tujumba pokpi ganu haina ferun aduna makha tarakle